Online Manipur YouTube channel as being bir mayam pum namak po amukan na taram lok sari han badayam namaro iba pa ama update thamjage arambai gi maikhum uptuna khulai mulluba lair badi mari leina bada khutak ta sinnabiyo arambai tengol rajniti khudong sabana traga sing basa bakharna arambai tengol gi maikhum uptuna masak thian na bahot nare arambai tengol na state force gi khulai munkibal leite lana pau sandok to na arambai tengol bu mingcha thian na bahot na khutak ta lepiyu kanagum bana arambai tengol gi maikhum uptuna state force gi khulai munba lair badi khutak ta na traga sangla bada pung kun mari faw gi manung da mari leina ba authority da sinnabiyo haina arambai tengol na appeal tawragli ngarang Imphal East ki Palace compound da arambai tengol gi member sing na arambai tengol gi thaumi amana paumi sing da phungdor khibada Manipur da numit kharni gi mamang da kanglup masen gi marak ta ungkhatna ba thorak padagi akibagi masak oiba phibam ama lagliba asidagi mahausa gi punsi da hanjilakna ba lamdam sida khunda minariba phurup kanglup kudimang na amatu oina punna muktang hotna minasi ningsing ba thoktraw matamdagi phurup kayana punna khunda minaduna tongan tongan ba mana pamjaba laining satnabi amasung nat kayasina leikhal suna satpa fajarba leikon amagum palakhiba iramdamni arambai tengol su lamdam asida leiriba phurup amadi lining khudingmak amana amabu ikai khumnaduna nungsi chanana leimenaba haibagi wakhalon asida yumpham oiraga sapunglakhibani arambai tengol asi social media Facebook ta platform oiraga wakhan manabasing pulaga ikoigi nat culture lining amasung saktam kanjanaba amadi yokhatnaba hotnabada arambai na mateng pangnaba thorakhiba isam chamba group amakhakni group asidi organization natranga association amasu nate social media da puliba wakhalon manabasing asina maru oina lining amasung nat culture gi mari leinaba thabuk thorom sing da sarug yarakpani magna makha taraduna thasi gi ahum da schedule tribe demand gi mayok telamdam sigi sing gi mafam sing da satkhiba rally amasung counter blockade na maikei kya da aid apan piba thau kaya satharakpa adugi saruk am oina Surachanpur amasung moirang maikei romda kanglup ani gi marak takan ba mongda muknaba thorakhi muknaba aduda yum kai mai thanarakpa amasung miyoi kaya asokapan yaunarakpadagi mateng pangbinaba social media gi khuthangda thagatnarakpa thengnabadagi haunaruba tawduna maikei adumda miyam thumjinnarakhi hairiba numit aduda phurup asibu nuksijaba arambai tengol da punminnariba member kharasu mafam aduda yausankhi loina nakal ani gi marakta khamba ngamdana muknarpadagi thaudokta arambai tengol member yauna gari kyasu amangata thoki mafam aduda leiramba state forcing su nakal ani gi marakta asumna akan bamongda muknarakpagi thawung adu khambagi pangal amata thokide adubu muknariba maikei amagi micham marakta phongna khulai paiba yaurakpadagi maikei amagi mi singi marakta ka hena su apan thokpata natana yum kai kaya tanggoi tana mai tumna sak tuna ut olhanki pamdaba thaudu asi thokraba matungda mairik pidagi maijraubi horaktuna haunaruba naidana miyoi kayana magi phurup kannabagi damakta makha tana akan ba mongda muknarakhi muknaba asina maram oiraga mamalyamnaba thawai kaya manghankibata natuna yum kai kaya amasu mang takhankre amukka hena thamoi sokningai oibana phurup kayana mana pamjaba amadi thajaba laining kaya satuna nungsi sanana punna leiminaramba phurup singi sing amasung tamda leiba lining sang kaya su muknaba aduda manghan takhanki loina na kanglupani gi marakta muknaba asi kangkhalakpana maram oiduna mana ngamnaba pambai thinarakpada state forcing gi khulai fawbu loduna lanthengnakpa yauki thorakliba thamoi sokningai oiba thaudok amasung oirakliba phibam asida arambai tengol na miyamda sengduk chaningbadi ipurup kannaba hotnabada isagi saklo sinduna thamlaga muknaba asigi wathok khudingma arambai tengol gi ming sijinnaba asi khudakdagi lepiyu arambai tengol bu leibak miyamna nungsibiba adugi damaktada ireisa singi mafamda ngamkhai leitana thagatchaba amasung ikai khumnabu uchari loinana ipurup kanbagi khongthang asi mafam sana thaudang laujanabagi damakta matam suppada arambai tengona sem satuna leijai wafam asi yauna arambai tengona sengdukchabagi maramdi thokhaningdaba thaudok am oina kanglup ani gi marakta asumna muknabagi thaudok asida rajniti khudongchaba natrangna wakhan khanthadana mai chuba hauramba asingba saba miyoi kharna arambai tengol gi maikhum uptuna masak thian nabu hotnare haibagi akupa pau phangbadagini maram aduna ipurup kannabagi khongjing chingsil lebasingna hojikti isa gi sak mayek sengna taktuna thodang lobiyu mahakna makhata na hai arambai tengol gi oina su thokliba wathok asi athubada mahausa gi punsida hanjilaktuna nuksi chanana leiminna ba hotnabada mafam matam amadi maram sana thaudang lojagani loina wathok asigi mairi chubiramba thauna leibasingsu maisa asi nemthaduna nungsi chanaba puraktriba fawa thauna leina wathok sigi waroisin purakpada sarug yabiyu aduga arambai tengol state force gi khulai munkhiba leite lana pautoktuna arambai tengol bu mingchat thiana ba hotnaba su khudaktage lepiyu kanagumbana arambai tengol gi maikhum uptuna state force gi khulai munkhiba leiraba su khudakta mari leinaba singda pungkon mari fawu gi manungda sinnabiyu
ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯂꯣꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯨꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯆꯠꯇꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯏꯐꯨꯔꯨꯞ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡ ꯑꯃꯗꯒꯤ ꯂꯥꯏꯁꯪ ꯁꯣꯛꯄ ꯑꯃꯁꯨꯡ ꯀꯥ ꯍꯦꯟꯕ ꯋꯥꯌꯦꯜ ꯄꯊꯥꯞꯀꯤ ꯋꯥꯡꯃꯗ ꯆꯠꯊꯕ ꯊꯧꯑꯣꯡ ꯇꯧꯃꯤꯟꯅꯔꯣꯏꯁꯤ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯨꯜꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯧꯃꯤ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ